ꯍꯧꯖꯤꯛ ꯊꯥꯗꯕ ꯍꯧꯔꯦꯀꯣ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯉꯔꯥꯡ ꯎꯞ ꯇꯧꯈꯤꯕꯒꯤ ꯑꯍꯥꯎ ꯑꯊꯨꯝ ꯈꯔ ꯆꯥꯁꯦ ꯌꯦꯟ ꯁꯤꯗ ꯂꯩꯔꯦ ꯁꯥ ꯁꯤꯗ ꯂꯩꯔꯦ ꯁꯥꯁꯦ ꯀꯤꯂꯣ 3ꯅꯤ ꯌꯦꯟ ꯕꯣꯏꯂꯔꯗꯒꯤꯀꯣ ꯈꯔ ꯕꯣꯏꯂꯔ ꯑꯣꯏꯔꯁꯨ ꯈꯔ ꯇꯧꯔꯛꯑꯅꯤ ꯌꯦꯟ ꯑꯃꯗ ꯀꯤꯂꯣ 3ꯗꯤ ꯑꯗꯨꯝ ꯇꯥꯔꯦ ꯁꯤꯒꯤ ꯕꯨꯖꯥꯔꯤ ꯑꯩꯈꯣꯏꯒꯤ ꯑꯕꯨꯡꯁꯦꯅ ꯕꯨꯖꯥꯔꯤ ꯑꯣꯏꯕꯅꯤ ꯕꯨꯖꯥꯔꯤ ꯑꯩꯈꯣꯏꯒꯤ ꯑꯩꯒꯤ ꯃꯃꯥꯡꯒꯤ ꯆꯍꯤꯗ ꯕꯨꯖꯥꯔꯤ ꯑꯣꯏꯈꯤꯕ ꯑꯩꯈꯣꯏꯒꯤ ꯉꯥ ꯈꯥꯡ ꯑꯃ ꯊꯣꯡꯈꯤꯕꯗꯣ ꯑꯗꯨꯒꯤ ꯄꯨꯖꯥꯔꯤꯗꯨꯅꯤ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯗꯀꯣ ꯑꯗꯨꯅ ꯉꯁꯤꯁꯨ ꯑꯗꯨꯝ ꯉꯁꯤꯅ ꯌꯦꯟꯅꯦ ꯑꯗꯣ ꯃꯥ ꯑꯗꯨꯝ ꯇꯧꯔꯛꯀꯅꯤ ꯃꯥ ꯈꯪꯅ ꯑꯗꯨꯝ ꯇꯧꯔꯛꯀꯅꯤ ꯍꯣꯔꯦꯟ ꯃꯍꯥꯎꯗꯣ ꯌꯦꯡꯉꯒ ꯑꯃꯨꯛ ꯍꯥꯏꯔꯛꯀꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯆꯥꯕ ꯍꯧꯔꯦ ꯃꯩꯁꯤꯁꯨ ꯃꯅꯤꯡ ꯇꯝꯅ ꯆꯥꯛꯏ ꯃꯩꯁꯤ ꯃꯅꯤꯡ ꯇꯝꯅ ꯆꯥꯛꯏ ꯄꯨꯔꯥ ꯀꯣꯝꯄꯥ ꯑꯃ ꯄꯤꯛ ꯊꯟꯕꯤꯅꯤ ꯃꯈꯣꯡꯅ ꯃꯔꯨꯅꯤ ꯌꯥꯝ ꯇꯥꯞꯅ ꯇꯧꯒꯗꯕꯅꯤ ꯀꯤꯂꯣ ꯄꯨꯟꯅ ꯀꯌꯥ ꯇꯥꯔꯝꯗꯧ ꯃꯥꯜꯂꯤ ꯁꯦꯝꯃꯀꯥꯟꯗ 5.5 5.5 ꯇꯔꯨꯛ ꯈꯤꯇꯪ ꯍꯦꯟꯕꯅꯦꯕ ꯂꯥꯏꯐ ꯑꯣꯏꯔꯤꯉꯩꯗ ꯃꯌꯥꯝ ꯀꯤꯂꯣ 3ꯒ ꯒ꯭ꯔꯥꯝ 20-30 ꯑꯗꯨꯃꯥꯏꯅ ꯂꯩꯕꯅꯤꯀꯣ ꯑꯗꯨ ꯁꯦꯝꯃꯀꯥꯟꯗ 5 ꯒ꯭ꯔꯥꯝ 100ꯃꯨꯛ ꯂꯩꯔꯝꯒꯅꯤꯅ ꯍꯥꯏ ꯃꯌꯥꯝ ꯍꯣꯔꯦꯟ ꯃꯨꯜꯂꯛꯄꯩ ꯇꯥꯏꯃꯤꯡꯗꯣ ꯑꯗꯨꯝ ꯎꯠꯂꯛꯑꯒꯦ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯔꯤꯟ ꯀꯛꯄꯒꯤ ꯁꯤꯡ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯀꯥꯂꯦꯖꯥ ꯃꯀꯟ ꯃꯦꯠꯄ ꯑꯩꯈꯣꯏ ꯁꯣꯃꯥꯟ ꯗꯥꯏꯀꯨꯖꯝ ꯋꯥ ꯑꯣꯛꯇꯅ ꯇꯧꯔꯤꯌꯣ ꯁꯤꯁꯦ ꯃꯥꯅ ꯇꯧꯔꯒ ꯑꯩ ꯃꯤꯟꯅꯔꯒꯦ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯍꯤ ꯍꯥꯞꯄꯒꯀꯣ ꯂꯣꯜꯂꯛꯀꯗꯣꯏꯅꯦꯕ ꯃꯌꯥꯝ ꯁꯤꯁꯦ ꯇꯧꯔ ꯃꯦꯠꯊꯔꯣ ꯃꯌꯥꯝ ꯍꯣꯔꯦꯟ ꯃꯦꯠ ꯂꯣꯏꯔꯀꯥꯟꯗ ꯑꯃꯨꯛ ꯎꯠꯂꯛꯑꯒꯦ ꯚꯤꯗꯤꯑꯣꯁꯦ ꯌꯥꯝ ꯁꯥꯡꯍꯜꯂꯣꯏꯒꯦ ꯃꯇꯦꯛ ꯃꯇꯦꯛ ꯇꯧꯒꯦ ꯍꯧꯖꯤꯛ ꯊꯨꯝ ꯀꯩꯅꯣ ꯇꯧꯕꯒꯤ ꯃꯇꯝ ꯌꯧꯁꯜꯂꯛꯑꯦꯀꯣ ꯐꯖꯔꯦ ꯉꯁꯥꯏ ꯃꯈꯣꯡꯗꯨꯅ ꯃꯐꯩꯒ ꯑꯝꯇ ꯌꯥꯎꯗꯕ ꯑꯝꯇ ꯃꯦꯠꯄꯒꯤ ꯍꯧꯖꯤꯛ ꯑꯉꯧꯕ ꯀꯣꯊꯕ ꯂꯣꯏꯔꯦꯀꯣ ꯑꯉꯧꯕꯁꯦ ꯆꯥꯕꯤꯅꯕ ꯃꯤ ꯉꯥꯏꯔꯤ ꯍꯧꯖꯤꯛ ꯅꯪ ꯁꯤ ꯃꯔꯤꯟꯁꯦ ꯑꯝꯇ ꯀꯛꯈꯣ ꯍꯧꯖꯤꯛ ꯉꯁꯤꯒꯤ ꯑꯩꯈꯣꯏ ꯁꯣꯃꯥꯅꯟꯗ ꯍꯩꯀ꯭ꯔꯨꯖꯝꯅ ꯃꯈꯟ ꯀꯥꯂꯦꯖꯥ ꯃꯦꯠꯄꯤꯕ ꯂꯣꯏꯔꯦ ꯁꯣꯝꯗꯅ ꯑꯩꯈꯣꯏ ꯃꯩ ꯊꯧꯁꯦ ꯀꯜꯂꯤ ꯃꯩ ꯊꯧꯁꯦ ꯌꯥꯝ ꯊꯤ ꯀꯜꯂꯤ ꯍꯥꯏꯇꯥꯔꯦꯀꯣ ꯍꯧꯖꯤꯛ ꯀꯣꯝꯂꯥꯔ ꯍꯩꯊꯨꯝꯂ ꯀꯩꯗ ꯌꯥꯅꯔꯦ ꯁꯤ ꯀꯣꯝꯂꯥꯅꯤ ꯑꯣ ꯀꯣꯝꯂꯥ ꯑꯩꯈꯣꯏ ꯀꯥꯅꯧꯅ ꯍꯩꯊꯨꯝꯅꯦꯅ ꯌꯦꯠꯄ ꯑꯗꯣ ꯀꯣꯝꯂꯥ ꯑꯣꯏ ꯂꯩꯔꯝꯃꯦ ꯃꯅꯝꯗ ꯈꯪꯈ꯭ꯔꯦ ꯃꯅꯝꯗ ꯀꯣꯝꯂꯥꯅꯤꯀꯣ ꯉꯁꯥꯏ ꯌꯦꯟꯅꯕꯗ ꯑꯃꯨꯛꯇ ꯉꯁꯤꯒꯤ ꯃꯌꯥꯝꯁꯤ ꯁꯤꯒꯤ ꯈꯨꯠꯁꯥꯁꯤ ꯑꯗꯨꯝ ꯀꯣꯝꯂꯥꯅꯤ ꯈꯪꯒꯅꯤ ꯑꯗꯨꯗꯤ ꯀꯣꯝꯂꯥꯅꯤ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯅꯝꯃꯣ ꯑꯔꯥꯡꯐꯝꯗꯣ ꯑꯩꯅ ꯐꯝꯃꯒꯦ ꯍꯥꯏꯕ ꯅꯝꯃꯣ ꯀꯦꯃꯦꯔꯥꯗꯣ ꯈꯥꯡ ꯃꯅꯥꯛꯇ ꯄꯨꯈꯝꯅꯦ ꯅꯝꯃꯣ ꯑꯇꯩꯁꯨ ꯅꯝꯃꯨꯅꯦ ꯅꯝꯃꯤ
Ya tu saya tu tu. Liam mày đã luôn không? Ha masa form gì đi. À mà thôi đi, mày ăn nên jadi ni. Ini hay là bỏ. Saya kata pengen salah sih kok. Thôi xuống cái này. Ya ba. Yang sigi. Di form sigi pujari som dale re. Ada asigi pujari gi mod kitang phongdo pe ong asigi ai thamoi ye bu. Mod se mod dai focus jo. 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 Yamna hajeru bagi wadi nate. Sing ya kai ro. Lai kai gi oina. Rồi. Sa câu ba. Adui matungda lai kai gi dinner. Mayang nung sibiduna ai bu chu. Kong bo sida. Adui matik. Hau hai ta re. Haji masan sujadragasu aigi imana kangsoi makta thongagasu mari mun ba haiba malai tasengna matam sa ba sa da ba hingjang gi kangsoi gi timing orosu matang matam sa dragadi phana ha nga ha pa gasu hauroi do maram lai ba sigi sana bise aigi imana nga hapta na thongja ba to mari mun bu hauna sa sa ge ba nanti matam tu kita super fine ni, yang wana hinjari aku di tumbangi wana tu nak kuah. Ai pusing mati matang saja ke. Ai sini ai inau kau isyak kata ni. Terus ai di pakang je yang kui ni je fajar rakti. Aduh kau ai isinau aku ai nupa nupi ni isinau mangani. Aduh mati tak ai dah ni. Matam sige awa ba sidi thai na ngal ngai matam de irem bam na chu thara ba matung khoi kam ka laimam chu thare ati awa ba mati ta pu thok ser ke ko saida aina al oi jabani na chaktok ba ju tong dei wa jare na ai isen nupi ina pa angang khomin no bu chari ka bu bo na ti ko na ti Sini na. na ko ba Ai na hai pakai no sini pakai motor. nanti wah adu ki batang sana tela ke Tahu bakata tahu tahu tahu. ai ju yang wana hinjera panina aji bakta Kai reng. simi mau oina yang wana hinjeri itu matamda kitang di Mau sa. hojik sakhang to pegi sinni ko aroiba matam mai do yore hojik Hoji ni tai bolom da ya. parloi gi mai di aduni ko ji khang to lok pai je khoi gi usop ta ga hai ga thum ye lok pa gum ni ko me khang ko gi yamba bida kantana ni to khai ai mai ano ko to ni darap na mai ko gi bariek se Sini apa? apa kan Yang mana ya? Apa kan no? orang momen lagi ni mah ai Amang apa kata itu? Ini yang dia. Ini itu. Oh, shon da di sak kham pai na da sunin kai awa pa kai kai le lo ya re saman da kai awa pa lo ya re dang thiên đi lo ya re adu di akon bagi aku berpuasa ibu antar loh. oh ya re ye to Famsi ngoài tàu kia. ngoài Asal mama aku sudah lâu tuh. ngoài hay chứ Lah itu ngoài cái. kita cái thu dengan sih Sa. Timing nih. mana mana Sa. ado si atop pemi ngai na re ya ba na ku taro si Kita lagi kerja. thum lay gani kai da thum do kai chakra thum thum pujang ro ba as thum lay Sa itu dah. ha Iya dah. ai Hijang je. Lari haiba. Jadi magi. Tingin celung tu. Hao ba tu lebih ni. man man Koi dah je ini sim. Ipa ne kara kara mah thong betul hao bone. Baru yang tak tu hao ni. maram lay hay chứ Kau jaga tu lah. Ha. hai maram lay Ada lagi. ayo Kau, aduh dah ini lauk itu kau kau, kau, memang Ada. Wah, tu ini nanti. Si malu. oh adu di sopa oh jere adu gi hujiki wahang do koi jik koi bida kanta na koi yamba bida kanta na hangani hai adu na magi tot pa jil jik loi raga wahang do hangal lage me Lagi pun lagi wa. hujik aroi bagi khang tot pa gi Mười tràng hàng như tôi mới được yên đi. Mau tiết.
ꯌꯥꯝꯃꯜꯂꯦ ꯍꯥꯏꯕꯅꯦ ꯅꯣꯏꯗꯤ ꯑꯃꯨꯛ ꯆꯥꯗ꯭ꯔꯦ ꯈꯣꯏ ꯆꯥꯗꯣꯏꯅꯤ ꯌꯥꯏ ꯄꯤꯃꯥꯟꯁꯤ ꯂꯥꯛ ꯁꯤꯌꯥ ꯆꯥꯊꯣꯛꯑꯁꯤ ꯑꯗꯨ ꯀꯣꯏꯁꯟ ꯇꯧꯁꯤ ꯋꯥꯔꯤ ꯑꯃ ꯍꯥꯏꯔꯛꯀꯦ ꯆꯥꯕꯗꯣ ꯁꯤꯗ ꯂꯥꯛꯑꯣꯅꯦ ꯆꯥꯃꯤꯟꯅꯁꯤꯅꯦ ꯍꯥꯞꯊꯔꯒ ꯍꯟꯗꯛ ꯂꯥꯛꯏꯕ ꯕꯕꯥ ꯅꯦꯍꯥꯁꯦ ꯑꯩꯈꯣꯏꯗ ꯏꯃꯥꯟꯗ ꯗꯦꯕꯤꯁꯣꯟ ꯑꯗꯨ ꯅꯪꯅ ꯉꯝꯃꯣ ꯑꯩꯈꯣꯏꯗ ꯐꯧ ꯇꯧꯅꯦꯕ ꯁꯤꯗꯤ ꯃꯌꯥꯝꯅ ꯊꯥꯖꯗꯕꯁꯨ ꯃꯇꯝ ꯃꯇꯝꯒꯤ ꯃꯐꯝ ꯂꯥꯛꯀꯅꯤ ꯗꯟ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯊꯧ ꯆꯥꯎꯕꯒꯤ ꯋꯥ ꯊꯣꯏꯅ ꯅꯠꯇꯅ ꯑꯩ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯒꯦꯗꯤ ꯈꯟꯖꯩꯀꯣ ꯕꯥꯕꯥ ꯍꯥꯏꯗꯤ ꯃꯤꯇꯩ ꯕꯥꯕꯣꯟꯕꯨ ꯑꯣꯏꯔꯒꯁꯨ ꯑꯩ ꯆꯠꯄꯗ ꯂꯣꯏ ꯉꯝꯒꯅꯤ ꯑꯗꯨꯕꯨ ꯈꯤꯇꯪ ꯑꯦꯚꯔꯦꯖ ꯃꯦꯜ ꯍꯥꯏꯕꯗꯤ ꯆꯪꯉꯦꯕ ꯑꯩꯒꯤ ꯏꯊꯛꯇ ꯑꯣꯖꯥ ꯑꯃ ꯂꯩꯖꯔꯒꯁꯨ ꯑꯣꯖꯥꯅ ꯍꯥꯏꯕꯗꯣ ꯑꯩ ꯂꯩꯖꯅꯤ ꯑꯗꯨꯝꯕꯗ ꯑꯣꯖꯥꯅ ꯍꯥꯏꯖꯗ꯭ꯔꯒꯁꯨ ꯑꯩ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕ ꯁꯤꯟꯖꯒꯦꯕ ꯑꯗꯨꯝꯁꯨ ꯍꯥꯎꯅꯤ ꯑꯩꯅ ꯍꯥꯏꯖꯩ ꯍꯥꯏꯕ ꯅꯠꯇꯦ ꯍꯥꯎꯔꯦ ꯉꯁꯤ ꯏꯟꯁꯥꯡ ꯐꯖꯅ ꯍꯥꯎ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯉꯁꯤ ꯊꯣꯡꯖꯩꯁꯤꯁꯨ ꯊꯣꯡꯕꯒꯤ ꯕꯥꯃꯣꯟꯒꯤ ꯍꯥꯏꯔꯨꯔꯒꯗꯤ ꯄꯦꯟꯗꯕ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯗꯨꯃꯛ ꯂꯣꯏ ꯍꯥꯏꯔꯨꯕ ꯌꯥꯗꯦ ꯅꯠꯇꯦ ꯅꯖꯥ ꯃꯤꯖꯥꯒꯤ ꯍꯥꯎꯅꯕ ꯁꯤꯟꯕ ꯍꯩꯕ ꯃꯤꯁꯦ ꯍꯩꯕ ꯀꯧꯔꯛꯄꯅꯤ ꯃꯆꯟ ꯋꯥꯠꯂꯒ ꯍꯥꯎꯅꯕ ꯁꯤꯜꯂꯤꯁꯦ ꯍꯩꯕ ꯀꯧꯔꯛꯄꯅꯤ ꯃꯔꯣꯏ ꯌꯥꯎꯗ꯭ꯔꯒꯁꯨꯅꯦ ꯊꯥꯎ ꯌꯩꯔꯀꯥꯟꯗ ꯁꯥ ꯍꯥꯞꯄ ꯀꯥꯟꯗ ꯍꯥꯎꯔꯝꯕꯗꯣ ꯑꯗꯨꯅꯤ ꯑꯩꯅ ꯉꯁꯥꯏꯅ ꯍꯥꯏꯔꯤꯁꯦ ꯑꯩꯒꯤ ꯏꯃꯥꯅ ꯀꯥꯡꯁꯣꯏ ꯊꯣꯡꯕ ꯃꯇꯝꯗ ꯉꯥ ꯊꯥꯛꯆꯗ꯭ꯔꯒꯁꯨ ꯃꯔꯩ ꯃꯨꯜꯂꯒ ꯊꯣꯡꯕꯗꯣ ꯑꯍꯥꯎꯕꯗꯨꯅꯤ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤ ꯍꯥꯏꯗꯤ ꯕꯥꯕꯣꯟ ꯑꯃ ꯂꯥꯛꯑꯦꯅ ꯏꯃꯥꯒꯤ ꯃꯆꯥ ꯑꯩꯅ ꯑꯗꯨꯃꯥꯏꯅ ꯇꯧꯖꯕ ꯉꯝꯖꯩꯌꯦꯕ ꯕꯥꯕꯣꯟ ꯑꯃ ꯂꯥꯛꯑꯦꯅꯀꯣ ꯃꯔꯣꯏ ꯃꯄꯥꯡ ꯑꯗꯨ ꯋꯥꯠꯂꯦꯅ ꯊꯤꯔꯣꯅꯣꯕ ꯂꯩꯖꯔꯤꯕ ꯄꯣꯠꯇꯣ ꯑꯗꯨꯗ ꯍꯥꯎꯍꯟꯅ ꯑꯗꯨ ꯃꯥꯒꯤ ꯃꯦꯟꯇꯦꯟꯗꯣ ꯑꯗꯨꯗ ꯁꯦꯝꯖꯕꯗꯣ ꯅꯠꯇꯦ ꯑꯩ ꯍꯧꯖꯤꯛ ꯌꯥꯝꯅ ꯁꯝꯅ ꯋꯥꯔꯤ ꯑꯃꯇ ꯍꯥꯏꯖꯒꯦꯕ ꯃꯨꯁꯂꯤꯝ ꯍꯥꯏꯇꯥꯔꯦꯀꯣ ꯃꯣꯏꯅ ꯁꯥ ꯊꯣꯡꯕ ꯃꯇꯝꯗ ꯁꯥ ꯀꯦꯖꯤ ꯑꯃ ꯂꯧꯕ ꯃꯇꯝꯗ ꯇꯤꯜꯍꯧ ꯆꯅꯝꯗꯤ ꯀꯦꯖꯤꯒꯤ ꯆꯥꯡ ꯂꯣꯏ ꯂꯧꯋꯦꯕ ꯁꯤꯝꯗꯤ ꯊꯥꯖꯕꯤꯌꯨꯀꯣ ꯑꯩꯈꯣꯏꯒꯤꯗꯤ ꯂꯨꯄꯥ 30 ꯀꯨꯟꯗꯨꯅ ꯁꯥ ꯀꯦꯖꯤ 2ꯗꯣ ꯊꯣꯡꯕ ꯀꯩꯅꯣ ꯍꯥꯏꯁꯦ ꯃꯍꯥꯎ ꯑꯗꯨꯝ ꯋꯥꯠꯀꯅꯤ ꯃꯤꯁꯨꯗ ꯀꯟꯅ ꯃꯆꯟ ꯍꯥꯏꯁꯤꯗꯤ ꯃꯤꯑꯣꯏꯕꯒꯤ ꯃꯆꯟ ꯃꯅꯝꯗ ꯆꯥꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯈꯦꯠꯅꯕꯅꯤꯀꯣ ꯀꯥꯊꯛꯑꯦ ꯍꯥꯏꯁꯦ ꯁꯥ ꯀꯦꯖꯤ 5 ꯊꯣꯡꯕꯗꯨꯕꯨ ꯇꯤꯜꯍꯧ 3 ꯆꯅꯝ 3 ꯇꯣꯛꯑꯒ ꯀꯔꯤ ꯍꯧꯗꯣꯏꯅꯣ ꯃꯥꯅꯤ ꯌꯥꯅꯕꯗꯤ ꯆꯥꯈꯤꯅꯤ ꯃꯍꯥꯎꯗꯤ ꯋꯥꯠꯀꯅꯤ ꯍꯥꯏꯕꯅꯤꯗ ꯑꯩꯈꯣꯏꯅ ꯍꯥꯏꯖꯩꯅ ꯑꯗꯨꯕꯨ ꯍꯥꯎꯅꯕꯗ ꯑꯩ ꯁꯤꯟꯖꯒꯦꯕ ꯊꯥꯎ ꯌꯥꯎꯗ꯭ꯔꯒꯁꯨ ꯑꯩ ꯉꯧꯖꯒꯦꯕ ꯕꯣꯏꯂꯔꯁꯦ ꯑꯩ ꯉꯧꯖꯒꯦ ꯅꯣꯏ ꯑꯗꯨꯝ ꯆꯥꯕ ꯌꯥꯅꯦꯕ ꯍꯥꯎꯍꯟꯕ ꯉꯝꯃꯦ ꯑꯗꯨꯒꯤ ꯄꯣꯏꯟ ꯑꯃ ꯍꯥꯏꯒꯦ ꯑꯆꯥꯊꯥꯎ ꯈꯤꯇꯪ ꯇꯣꯠꯆꯔꯅꯤ ꯀꯣ ꯃꯆꯨꯒ ꯇꯣꯠꯂꯒ ꯀꯪꯅ ꯈꯤꯇꯪ ꯉꯧꯔꯀꯥꯟꯗ ꯃꯃꯨꯟ ꯄꯥꯅ ꯏꯁꯤꯡ ꯈꯔ ꯀꯥꯕꯣꯛꯈꯤꯔꯒ ꯊꯥꯎ ꯌꯥꯎꯗ ꯑꯩ ꯉꯧꯒꯦ ꯅꯣꯏ ꯍꯥꯎꯇꯦ ꯍꯥꯏꯔꯕ ꯑꯩ ꯃꯔꯝ ꯂꯩꯌꯦꯕ ꯅꯠꯇꯦ ꯑꯩ ꯌꯥꯝꯅꯗꯤ ꯉꯥꯡꯖꯔꯣꯏ ꯑꯩ ꯍꯥꯏ ꯋꯥꯔꯤꯁꯦ ꯍꯥꯎꯅꯕ ꯁꯤꯟꯖꯒꯦ ꯊꯥꯎ ꯁꯨꯡꯉꯧꯗꯁꯨ ꯋꯥꯔꯁꯤ ꯂꯥꯛꯄꯤꯔꯣ ꯑꯌꯥꯝꯕ ꯕꯤꯗꯥꯀꯥꯟꯇ ꯑꯩꯈꯣꯏ ꯑꯣꯖꯥꯒꯤ ꯍꯣꯡꯗꯣꯛꯄꯤꯔꯦ ꯁꯤꯅ ꯑꯩꯅ ꯉꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯣꯀꯦ ꯑꯗꯣ ꯃꯊꯦꯜꯗꯤ ꯄꯥꯡꯒꯜ ꯍꯥꯏꯕꯁꯦ ꯄꯥꯡꯒꯜ ꯍꯥꯎꯏ ꯍꯥꯏꯕꯁꯦ ꯀꯥꯏꯗ ꯍꯥꯎꯏ ꯄꯣꯏꯟ ꯄꯤꯔꯧꯅꯦ ꯃꯆꯟ ꯁꯨꯕꯩꯅꯤ ꯃꯣꯏ ꯍꯥꯎꯏꯁꯦ ꯍꯣꯏ ꯕꯥ ꯖꯥꯒ ꯈꯣꯕ ꯄꯥꯡꯒꯜ ꯍꯥꯎꯏ ꯍꯥꯏꯕꯁꯦ ꯑꯗꯨꯒꯤ ꯄꯣꯏꯟ ꯁꯨꯃꯥꯏꯅ ꯀꯥꯏ ꯆꯠꯀꯅꯣ ꯅꯠꯇꯦ ꯃꯥꯗ ꯌꯥꯝ ꯊꯒꯦ ꯄꯤꯌꯨ ꯗꯥꯟꯇ ꯒꯗꯥꯁꯨ ꯍꯥꯏꯁꯦ ꯍꯥꯏꯌꯣ ꯑꯗꯨ ꯄꯣꯏꯟꯗꯨ ꯄꯤꯌꯨ ꯍꯥꯏꯔꯣ ꯑꯗꯨ ꯂꯣꯏꯁꯤꯜꯂꯁꯤ ꯃꯆꯟ ꯌꯥꯝꯃꯒꯅ ꯍꯥꯎꯕ ꯅꯠꯇꯦ ꯍꯥꯏꯕ ꯈꯣꯡꯕ ꯍꯩꯕꯗ ꯂꯩ ꯁꯥꯁꯦ ꯇꯁꯦꯡꯅ ꯍꯥꯏꯕꯗ ꯆꯥꯈꯤꯗꯣꯏꯔꯥ ꯃꯨꯟ ꯐꯥꯅ ꯃꯔꯣꯏ ꯍꯥꯞꯇ꯭ꯔꯒꯁꯨ ꯍꯥꯎꯗ ꯄꯨꯊꯣꯛꯎ ꯍꯥꯏꯕ ꯑꯣꯀꯦ ꯁꯤꯅꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯎꯁꯣꯞꯀ ꯃꯔꯤ ꯂꯩꯅꯅ ꯊꯒꯤꯁꯦ ꯅꯪ ꯊꯒꯤꯎꯕ ꯑꯩ ꯊꯒꯤꯎꯕ ꯅꯪ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯑꯣ ꯆꯥꯛꯂꯦꯟꯁꯦ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯑꯩꯅ ꯂꯣꯏꯁꯤꯟꯖꯔꯦ ꯊꯒꯤꯎꯕ ꯀꯩ ꯍꯨꯔꯥꯟ ꯆꯥꯎꯅ ꯍꯥꯏꯔꯛꯄ ꯑꯗꯣ ꯑꯩꯗꯤ ꯃꯊꯪꯒꯤ ꯍꯨꯔꯥꯟꯗ ꯀꯟꯇꯦꯟ ꯅꯨꯡꯉꯥꯏꯕ ꯍꯥꯏꯔꯛꯑꯣꯕ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ ꯑꯗꯣ ꯑꯩ ꯑꯗꯨ ꯆꯥꯔꯗꯤ ꯐꯅꯦꯕ ꯑꯗꯣ ꯅꯪꯁꯨ